Ngara numida wairam phone khiba padam pau se degi maru ba pau khada khangasaraga miyamda khudo tamjage sakhangdaba singi ambush da KNO gi makok thongba losing ba yauna mioi mari sirei laikhidraba singi misangda leptuna irang sagat pa yaroi UKNA Sirusambur district ki Monjang village manakta ngasi numi ingba matung sakhangdaba singna chatharak pa ambush da Ccpur National Organization KNO gi Senior Leader yauna mioi mari sirei amaramda ngasi chathakhiba ambush adu United Ccpur National Army UKNA na chathaban hana claim tawrakre police tagi phomba paugi matung ina Ccpur town dagi kilometer 10 lapna leiba Monjang village manak JCB lambi da ngasi nungthil pung ahomrom tabada hana lumduna leiramba sakhangdaba singna KNO gi lusingba yauna puna kadara ohum kara amada lakpada atat akham laitana nongmai kapsilakpadagi makhoi ahummak makokta panduna kar manungda khudakta sikhibane aduga manak nakpa lambi aduda chatlamba kukinupi amana haidorakpa nongmai maruna panbadagi hospital da pokholaba matung asokpana maram oduna laikhidabane ambush sikhiba adude Ccpur National Army KNA gi political wing oriba KNO gi deputy commander in chief oiba mayamba Thengkhong thang natraga thapi haina khangnaba thangboi hokip elias thapi hokip chaini phunipan saikhong ging chai kunthraga mari leifam taiseng Ccpur lengkau hau chai kunthraga manga leifam chekon pang Ccpur amade leikhidra binupi adugi maming falhing chai humtraga ni thoi leifam koite Ccpur dagini Thoudok thokpam da local police kanggu ama changsilakjuna akoiba mafam singda yengsimbaga lonana kapthok kharaba nongmai marugi tongning sing phangba ngamkhi laikhidraba mioi singi haksang Ccpur district hospital ge mozo ari da postmortem ge damak thamkhre Thoudok asigi matangda police na case ama lokhatuna thigapagi thabok chathaba hokre atopa paugi likhul amagi matung inna laikhidraba thangboi hokip more da lairiba commando singde attack chathabagi Thoudok singi mastermind oiba mioi ahumgi manungda mahaksu amani hairi Kukizo Underground Organization kungamangaga Government of India da Suspension of Operations Suk Agreement sign tawnariba si KNO KNA su yauribani amaramda ngasi chathakiba ambush adu United Ccpur National Army UKNA na Seoul amada claim tawrakle Seoul aduna Thengkhong thang thapi amasung mahakaloina narakpa mioi ani adu lup asina sebagi charak pikhibani Thapi hariba mioi asina UKNA gi kadar tamin hunter kauba naha ama yamna nungsi haitana hatpagalonana lubasigi piaroiba sako hausu mahanga tamthina hatkhi masida natana mahangna kukinu pakuntragi mathakta hatkre haire mahang masa yauna CSO singi khutangda wari sanaduna lup ani asi nungsi sanana chatminana ba wafam yanaba laikre adubu yanakhiba wafam mahangna thugaiduna lakpani Mahaki lusing makhada kukinu pamaja amade nupi singba makhoina sijinaduna business ki polam amagum khalakpadagi mahakpu sibagi serak pibani maram asina kuki phurupu nungsiba mioi amatana laikhidraba sing asigi michangda lepa yaroi amade makhatana irang sagatpa amade problem thoanba yaroi karigama wafam asigi mayokta thabak torakpa singi mathakta chapchabe action logani lodina security force na kuki sing Phambada CID oiribasingi mathakta su action lauragani haina UKNA gi makedagi warning tawrakli makhatarapa pauda Ccpur Kangpopi amasu moreda maitai khunda handanaba National Commission for Scheduled Tribe ta kuhurna taksingkre Ccpur Kangpopi amade Teknopo district ki moreda maitai singkhundaba yahandanaba Ccpur Organization for Human Rights Trust kuhurna National Commission for Scheduled Tribe NCSD gi chairman da aibasero amathadana taksingkre Gurugi chairman S Bezame motena khoyek piduna Seoul adu thakhibane Bezame mate kumjalising aniga subna taraga mapalge Lok Sabha mikhol outer Manipur parliamentary constituency da BJP gi merep oina mikhol thengnakhibane Bezame matena khoyek piduna National Commission for Scheduled Tribe ki chairman da thakhiba Seoul adu da Manipur gi singi district sing maru oina Ccpur Kangpopi amasung more ase tribal miyam gi lam oiribani aduba non tribal oiriba maitei singna
ꯍꯥꯏꯔꯤꯕ ꯃꯐꯝꯁꯤꯡꯗ ꯑꯥꯏꯟ ꯀꯥꯏꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯈꯨꯟꯗꯥ ꯂꯩꯇꯥꯁꯤꯜꯂꯛꯂꯤꯕ ꯑꯁꯤ ꯈꯨꯗꯛꯇ ꯌꯥꯍꯟꯕꯤꯗꯅꯕ ꯊꯕꯛ ꯂꯧꯈꯠꯄꯤꯌꯨ ꯍꯥꯏꯔꯤ꯫ ꯆꯦꯔꯣꯜꯁꯤꯅ ꯍꯥꯏ ꯏꯟꯗꯤꯌꯟ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟꯗ ꯇ꯭ꯔꯥꯏꯕꯦꯜꯒꯤ ꯂꯝꯗ ꯑꯇꯣꯞꯄꯁꯤꯡ ꯆꯪꯕ ꯑꯃꯗꯤ ꯂꯝ ꯈꯣꯞꯆꯤꯜꯂꯛꯄꯗ ꯑꯊꯤꯡꯕ ꯄꯤꯗꯨꯅ ꯁꯦꯗ꯭ꯌꯨꯜ ꯇ꯭ꯔꯥꯏꯕꯁꯤꯡꯒꯤ ꯁꯣꯁꯤꯑꯦꯜ ꯀꯜꯆꯔꯦꯜ ꯑꯥꯏꯗꯦꯟꯇꯤꯇꯤ, ꯀꯁꯇꯃꯔꯤ ꯔꯥꯏꯠꯁ ꯑꯃꯗꯤ ꯏꯀꯣꯅꯣꯃꯤꯛ ꯁꯦꯀ꯭ꯌꯨꯔꯤꯇꯤꯕꯨ ꯄ꯭ꯔꯤꯖꯥꯔꯕ ꯇꯧꯔꯤꯕꯅꯤ꯫ ꯃꯅꯤꯄꯨꯔ ꯑꯁꯤ 5ꯁꯨꯕ ꯁꯦꯗ꯭ꯌꯨꯜꯒꯤ ꯃꯅꯨꯡꯗ ꯆꯟꯗ꯭ꯔꯒꯁꯨ ꯃꯐꯝ ꯑꯁꯤꯒꯤ ꯑꯣꯏꯕ ꯇꯣꯉꯥꯟꯕ ꯑꯦꯛ ꯑꯃꯗꯤ ꯂꯣ ꯂꯩꯖꯕ ꯃꯐꯝꯅꯤ꯫ ꯃꯅꯤꯄꯨꯔ ꯂꯦꯟ ꯔꯦꯚꯤꯅ꯭ꯌꯨ ꯑꯦꯟ ꯂꯦꯟ ꯔꯤꯐꯣꯔꯝ ꯑꯦꯛ 1970ꯒꯤ ꯁꯦꯛꯁꯟ 158ꯒꯤ ꯃꯇꯨꯡ ꯏꯟꯅ ꯇ꯭ꯔꯥꯏꯕꯦꯜ ꯑꯃꯅ ꯅꯟ ꯇ꯭ꯔꯥꯏꯕꯦꯜ ꯑꯃꯗ ꯂꯝ ꯇ꯭ꯔꯥꯟꯁꯐꯔ ꯇꯧꯕ ꯌꯥꯗꯦ꯫ ꯇꯧꯒꯦ ꯍꯥꯏꯔꯕꯗꯤ ꯍꯥꯟꯅ ꯗꯤꯄꯨꯇꯤ ꯀꯃꯤꯁꯅꯔꯗꯒꯤ ꯑꯌꯥꯕ ꯂꯧꯒꯗꯕꯅꯤ꯫ ꯑꯗꯨꯕꯨ ꯂꯝ ꯇ꯭ꯔꯥꯟꯁꯐꯔ ꯇꯧꯕ ꯑꯗꯨꯅ ꯇ꯭ꯔꯥꯏꯕꯦꯜꯁꯤꯡꯅ ꯁꯣꯛꯀꯗꯕ ꯑꯣꯏꯔꯕꯗꯤ ꯗꯤꯄꯨꯇꯤ ꯀꯃꯤꯁꯅꯔꯅ ꯄꯔꯃꯤꯁꯟ ꯄꯤꯗꯦ꯫ ꯄ꯭ꯔꯣꯚꯤꯖꯟ ꯑꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯈꯟꯅꯕ ꯄꯔꯃꯤꯁꯟ ꯑꯃ ꯌꯥꯎꯗ꯭ꯔꯕꯗꯤ ꯇ꯭ꯔꯥꯏꯕꯦꯜꯒꯤ ꯂꯝꯗ ꯇ꯭ꯔꯥꯏꯕꯦꯜ ꯅꯠꯇꯕ ꯍꯥꯏꯕꯗꯤ ꯁꯦꯗ꯭ꯌꯨꯜ ꯇ꯭ꯔꯥꯏꯕ ꯅꯠꯇꯕ ꯃꯩꯇꯩꯅ ꯂꯩꯕꯗ ꯑꯊꯤꯡꯕ ꯄꯤꯔꯤ꯫ ꯃꯁꯤꯒꯤ ꯃꯊꯛꯇ ꯃꯅꯤꯄꯨꯔ ꯂꯦꯖꯤꯁꯂꯦꯇꯤꯚ ꯑꯦꯁꯦꯝꯕ꯭ꯂꯤ ꯍꯤꯜꯁ ꯑꯦꯔꯤꯌꯥ ꯀꯃꯤꯇꯤ ꯑꯣꯔꯗꯔ 1982ꯒꯤ ꯃꯈꯥꯗ ꯍꯤꯜ ꯑꯦꯔꯤꯌꯥ ꯀꯃꯤꯇꯤ ꯂꯤꯡꯗꯨꯅ ꯇ꯭ꯔꯥꯏꯕꯦꯜꯁꯤꯡꯒꯤ ꯑꯣꯏꯕ ꯇꯣꯈꯥꯏꯕ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯇꯤꯚ ꯄ꯭ꯔꯣꯁꯤꯗ꯭ꯌꯨꯔ ꯑꯃ ꯂꯩꯖꯔꯤꯕꯅꯤ꯫ ꯃꯅꯤꯄꯨꯔ ꯑꯁꯤ 5ꯁꯨꯕ ꯁꯦꯗ꯭ꯌꯨꯜꯗ ꯆꯟꯗ꯭ꯔꯕꯁꯨ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟꯒꯤ ꯑꯥꯔꯇꯤꯀꯜ 46ꯗ ꯁꯦꯗ꯭ꯌꯨꯜ ꯇ꯭ꯔꯥꯏꯕꯀꯤ ꯑꯈꯟꯅꯕ ꯄ꯭ꯔꯣꯇꯦꯛꯁꯟ ꯄꯤꯅꯕ ꯋꯥꯐꯝ ꯄꯜꯂꯤ꯫ ꯆꯦꯔꯣꯜ ꯑꯁꯤꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯆꯨꯔꯆꯥꯟꯄꯨꯔꯒꯤ ꯑꯣꯏꯕ ꯃꯐꯝꯁꯤꯡꯗ ꯃꯩꯇꯩꯁꯤꯡꯅ ꯑꯔꯥꯟꯕ ꯃꯑꯣꯡ ꯀꯌꯥꯗ ꯈꯨꯟꯗꯥꯁꯤꯜꯂꯛꯂꯤ꯫ ꯃꯈꯣꯏꯅ ꯃꯁꯥꯒꯤ ꯃꯤꯡ ꯅꯠꯇꯕ ꯑꯇꯣꯞꯄꯒꯤ ꯃꯤꯡ ꯁꯤꯖꯤꯟꯅꯗꯨꯅ ꯂꯝꯁꯤꯡ ꯑꯦꯛꯄ꯭ꯔꯣꯞ ꯇꯧꯁꯤꯜꯂꯛꯂꯤ꯫ ꯑꯃꯔꯣꯝꯗ ꯀꯥꯡꯄꯣꯛꯄꯤ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯑꯣꯏꯅꯁꯨ ꯅꯟ ꯇ꯭ꯔꯥꯏꯕꯦꯜ ꯃꯤꯑꯣꯏꯁꯤꯡ ꯅꯝꯗꯨꯅ ꯈꯨꯟꯗꯥꯁꯤꯜꯂꯛꯂꯤ꯫ ꯃꯣꯔꯦꯗꯁꯨ ꯃꯩꯇꯩ ꯑꯃꯁꯨꯡ ꯅꯟ ꯇ꯭ꯔꯥꯏꯕꯦꯜ ꯏꯃꯤꯒ꯭ꯔꯦꯟꯠꯁꯤꯡ ꯈꯨꯟꯗꯥꯁꯤꯜꯂꯛꯇꯨꯅ ꯇ꯭ꯔꯥꯏꯕꯦꯜꯁꯤꯡꯒꯤ ꯗꯦꯃꯣꯒ꯭ꯔꯥꯐꯤꯗ ꯆꯥꯎꯅ ꯑꯀꯥꯏꯕ ꯄꯤꯔꯛꯂꯤ ꯍꯥꯏꯅꯁꯨ ꯆꯦꯔꯣꯜ ꯑꯗꯨꯗ ꯄꯜꯂꯤ꯫ ꯃꯊꯛꯀꯤ ꯋꯥꯐꯝꯁꯤꯡ ꯑꯁꯤꯕꯨ ꯂꯨꯝꯅ ꯂꯧꯕꯤꯔꯒ ꯀꯃꯤꯁꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟꯒꯤ ꯑꯥꯔꯇꯤꯀꯜ 338A ꯒꯤ ꯃꯈꯥꯗ ꯁꯦꯗ꯭ꯌꯨꯜ ꯇ꯭ꯔꯥꯏꯕꯁꯤꯡꯕꯨ ꯅꯤꯡꯊꯤꯅ ꯉꯥꯛꯄꯤ ꯁꯦꯟꯕꯤꯅꯕ ꯊꯕꯛ ꯂꯧꯈꯠꯄꯒ ꯂꯣꯏꯅꯅ ꯇ꯭ꯔꯥꯏꯕꯦꯜ ꯂꯦꯟꯗ ꯅꯟ ꯇ꯭ꯔꯥꯏꯕꯦꯜ ꯑꯣꯏꯕ ꯃꯩꯇꯩꯅ ꯈꯨꯟꯗꯥꯔꯛꯂꯤꯕ ꯑꯁꯤ ꯈꯨꯗꯛꯇ ꯊꯤꯡꯕꯤꯅꯕ ꯊꯕꯛ ꯂꯧꯈꯠꯄꯤꯌꯨ ꯍꯥꯏꯅꯁꯨ ꯅꯦꯁꯅꯦꯜ ꯀꯃꯤꯁꯟ ꯐꯣꯔ ꯁꯦꯗ꯭ꯌꯨꯜ ꯇ꯭ꯔꯥꯏꯕꯁꯀꯤ ꯆꯦꯌꯔꯃꯦꯟꯒꯤ ꯄꯨꯛꯅꯤꯡ ꯆꯤꯡꯁꯤꯜꯂꯛꯂꯤ꯫ ꯃꯈꯥ ꯇꯥꯔꯛꯄ ꯄꯥꯎꯗ UKNAꯒꯤ ꯑꯦꯝꯕꯨꯁꯇ KNOꯒꯤ ꯗꯤꯄꯨꯇꯤ ꯀꯃꯥꯟꯗꯔ ꯏꯟ ꯆꯤꯐ ꯌꯥꯎꯅ ꯃꯤꯑꯣꯏ 4 ꯁꯤꯔꯦ꯫ ꯊꯧꯗꯣꯛ ꯑꯗꯨꯗ ꯆꯦꯟꯅꯈꯤꯕ ꯒꯥꯔꯤ ꯆꯨꯔꯆꯥꯟꯄꯨꯔ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯊꯝꯕꯒꯤ ꯃꯍꯨꯠꯇ ꯀꯨꯀꯤ ꯃꯤꯆꯝꯅ ꯀꯥꯔ ꯋꯥꯁꯇ ꯒꯥꯔꯤ ꯆꯥꯝꯊꯣꯛꯄꯒꯤ ꯚꯤꯗꯤꯑꯣ ꯚꯥꯏꯔꯦꯜ ꯑꯣꯏꯔꯛꯈ꯭ꯔꯦ꯫ ꯃꯈꯥ ꯇꯥꯔꯛꯄ ꯄꯥꯎꯗ ꯅꯣꯡꯃꯩ ꯀꯥꯞꯊꯣꯔꯛꯄꯗꯒꯤ ꯄꯥꯔꯦꯜꯒꯤ ꯃꯤꯌꯥꯝ ꯃꯤꯄꯥꯏꯅꯔꯨꯔꯦ꯫ ꯀꯩꯗꯧꯉꯩ ꯆꯤꯡꯈꯣꯡ ꯆꯤꯡꯌꯥꯗ ꯄꯨꯛꯅꯤꯡ ꯋꯥꯈꯜ ꯂꯩꯇꯥꯅ ꯂꯧꯔꯥꯡ ꯁꯨꯕ ꯉꯝꯂꯛꯀꯅꯤ? ꯀꯛꯆꯤꯡ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯒꯤ ꯃꯅꯨꯡ ꯆꯟꯅ ꯂꯩꯔꯤꯕ ꯄꯥꯔꯦꯜ ꯂꯧꯔꯦꯟ ꯍꯥꯏꯅ ꯈꯪꯅꯕ ꯃꯐꯝ ꯑꯁꯤꯗ ꯂꯧꯃꯤꯁꯤꯡꯅ ꯂꯧꯔꯥꯡ ꯁꯨꯔꯤꯉꯩ ꯀꯨꯀꯤ ꯐꯨꯔꯨꯞꯅ ꯈꯨꯟꯗꯥꯔꯤꯕ ꯑꯥꯏꯁ ꯋꯥꯖꯥꯡ ꯈꯨꯜꯂꯣꯝꯗꯒꯤ ꯈꯪꯍꯧꯗꯅ ꯅꯣꯡꯃꯩ ꯔꯥꯎꯟ ꯀꯌꯥ ꯀꯥꯞꯊꯣꯔꯛꯄꯗꯒꯤ ꯂꯧꯔꯥꯡ ꯁꯨꯔꯝꯕ ꯃꯤꯌꯥꯝ ꯃꯤꯄꯥꯏꯅꯔꯨꯔꯦ꯫ ꯊꯧꯗꯣꯛ ꯊꯣꯛꯐꯝꯗꯒꯤ ꯐꯪꯕ ꯄꯥꯎꯒꯤ ꯃꯇꯨꯡ ꯏꯟꯅ ꯉꯁꯤ ꯑꯌꯨꯛ ꯄꯨꯡ 12:30 ꯇꯥꯔꯛꯄꯗ ꯄꯥꯔꯦꯜ ꯂꯧꯔꯦꯟ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤꯗ ꯂꯧꯃꯤꯁꯤꯡꯅ ꯇ꯭ꯔꯦꯛꯇꯔ ꯁꯤꯖꯤꯟꯅꯗꯨꯅ ꯂꯧ ꯈꯣꯏꯕ ꯑꯃꯗꯤ ꯂꯧꯔꯥꯡ ꯁꯨꯈꯤ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯂꯧꯐꯝ ꯑꯗꯨꯒ ꯍꯦꯛ ꯊꯪꯅꯅ ꯂꯩꯔꯤꯕ ꯍꯥꯏꯁ ꯋꯥꯖꯥꯡ ꯍꯥꯏꯅ ꯈꯪꯅꯔꯤꯕ ꯈꯨꯜꯂꯣꯝꯗꯒꯤ ꯅꯣꯡꯃꯩ ꯀꯥꯞꯊꯣꯔꯛꯄꯅꯤ ꯍꯥꯏꯔꯤ꯫ ꯅꯣꯡꯃꯩ ꯃꯈꯣꯜ ꯍꯦꯛ ꯇꯥꯕꯒ ꯃꯐꯝ ꯑꯗꯨꯗ ꯂꯧ ꯁꯨꯔꯝꯕ ꯂꯧꯃꯤꯁꯤꯡ ꯆꯦꯟꯈꯠꯅꯔꯛꯈꯤ꯫ ꯅꯣꯡꯃꯩ ꯃꯈꯣꯜ ꯑꯗꯨ ꯇꯥꯕꯗ ꯄꯥꯔꯦꯜꯒꯤ ꯃꯤꯌꯥꯝꯁꯨ ꯃꯤꯄꯥꯏꯅꯈꯤ꯫ ꯅꯣꯡꯃꯩ ꯀꯥꯞꯄꯒꯤ ꯄꯥꯎ ꯍꯦꯛ ꯇꯥꯕꯒ ꯀꯛꯆꯤꯡ ꯗꯤꯁꯇ꯭ꯔꯤꯛ ꯄꯨꯂꯤꯁ ꯑꯃꯗꯤ 22ꯁꯨꯕ ꯑꯁꯥꯝ ꯔꯥꯏꯐꯜꯁꯀꯤ ꯀꯥꯡꯕꯨꯁꯤꯡꯅ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯇꯨꯅ ꯌꯦꯡꯁꯤꯟꯈꯤ꯫ ꯈꯪꯍꯧꯗꯅ ꯀꯥꯞꯊꯣꯔꯛꯈꯤꯕ ꯅꯣꯡꯃꯩ ꯑꯗꯨ ꯀꯅꯥꯅ ꯃꯇꯧ ꯀꯔꯝꯅ ꯀꯥꯞꯊꯣꯔꯛꯈꯤꯕꯅꯣ ꯍꯥꯏꯕ ꯆꯞ ꯆꯥꯅ ꯈꯪꯕ ꯉꯝꯗ꯭ꯔꯕꯁꯨ ꯍꯥꯏꯁ ꯋꯥꯖꯥꯡ ꯈꯨꯜꯗ ꯅꯧꯅ ꯗꯤꯄ꯭ꯂꯣꯏ ꯇꯧꯔꯤꯕ ꯁꯤꯈ ꯔꯦꯖꯤꯃꯦꯟꯠꯒꯤ ꯄꯔꯁꯣꯅꯦꯜ ꯑꯃꯅ ꯅꯣꯡꯃꯩ ꯁꯦꯡꯕꯗ ꯁꯣꯏꯕꯗꯒꯤ ꯀꯥꯞꯊꯣꯔꯛꯈꯤꯕ ꯑꯣꯏꯕ ꯌꯥꯏ ꯍꯥꯏꯅ ꯄꯥꯅꯔꯤ꯫ ꯑꯃꯔꯣꯝꯗ ꯉꯁꯤꯒꯤ ꯊꯧꯗꯣꯛ ꯑꯗꯨ ꯊꯣꯛꯈ꯭ꯔꯕ ꯃꯇꯨꯡꯗ ꯄꯥꯔꯦꯜꯒꯤ ꯂꯧꯐꯝꯁꯤꯡꯗ ꯑꯍꯦꯟꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯄꯔꯁꯣꯅꯦꯜꯁꯤꯡ ꯊꯝꯗꯨꯅ ꯃꯈꯥ ꯇꯥꯅ ꯂꯧꯔꯥꯡ ꯁꯨꯍꯟꯈꯤ ꯍꯥꯏꯔꯤ꯫